dagi humni hapta amadi hausan kre. Boni do handakti university da toina laglaga yaisu da toina yetlare. Lotsinduna thamlamba masakto phongdoraktuna yaisu bu phongna karimna bahaurai. Boni gi matausida yaisu gi hainadabasu sumhelai. Thina chaiduna yengi fazana haiduna yengi adubu anam kanwa boni gi matauda awabu oire. Haina ngasisu class loiraga thorakpada boni leptuna leirami. Yaisu usanadaba saraga thainaba chatnabu honai. Boni yaisu gi mamang lepsilaga Yaisu amta ngaiko wari amta sase. Yaisu thairaga chatnabu honai. Boni su anam kanduna amuka hana lepsili. Ngaiko haibane. Yaisu chap leplaga kaino boni. Boni no mi. Wari sase hairaga kochen cherise. Ibani sanagadaba wari leitabra khalle. Nangi leitrasu aigidi lei. Aigidi leite lambi sa thado. Boni khonjal kantakna. Oi, fazana haringa sida yaw. Maduna nangi fabo oirakani. Nangonda fazana hairaga aige fabo oiduisina kaino. Madu matamdu yoraga khangkani. Sakyam takhatkano. Nang nupine se matam pumnamakta kaudaba fai. Yaisu mapum thitpa makai sauningle. Nahan makai tumina leithoklabaso ngasidi asawa fathaba ngamakdre. Aiba nupini haiduna tagliba nang aigi kanano. Nang na haidrabasu mikup khuding isana isaba nupine khangna chali. Masida nang na khut thinduna takpagi darka leiti. Nang na kok yaw mande. Nang muk na kok yawdaba mi aibun sida thengnadri. Nungsina balay khangna aiba nungsi pa mi yaw haiduna mimang tumang khangna koitantana bangamliba nangse. Aina kayamuk tukucharamgani khangdabra. Boni karimnana. Nupino ay punsibu tamangamro. Ngasina magi haying na aigi. Haplo pa patra khuding masak on mani. Noegi nungsina ba ikhangde. Aina haise fazana yaw. Aina hen batora adi nang bukan bina bakana sulairoy. Nang kedoge habano. Ha! Nang kedoge habano. Nungsiba bu phagi daw na. Sinsinduna nungsiba yengkadaba nupido. Ay di nati. Ngasiso, hausikso. Ay nang marup amadagi hena khanba leite. Nangi na tausina marup oina khalamba aigi wakhalbo ay na khwaidagi tukutchaba mi ama oina uhangi hotnagano. Aigi lambida matung yeladi ay nang bungak piroy. Si haiduna boni bu thaiduna chatke tawi. Adubo boni na khudang do ta pharai. Matawdu da asaw behen man kibana akan ba saphuga loinana boni gi mai da khupak na tharai. Aduga boni but laktana inli. Wakhala duk yawdaba. Mapu palaba khudang mabu napot kong koy pai duna sana bayabra. Kari na tiklay duna thamoy gilan maabu hundok lamlaga nangi na tung ingani. Matung da ay gilambi da amuk hana ayat papirak labadi. Migi mapot soki hona ruba nang mapugi cherak famgani kawgano. Mafam dagi yaisu thuna mang chatkre. Boni di karim na nok duna chatkriba yaisu bu yingli. Maana ngamlani khanna karim na bani. Adubu thamoy dadi may hauna sauri bani. Boni do sittana nok laga. Fazana haiba yaba haire. Sidagi amu hanna laiduna chenba ngamdanaba upaidu tawba taredana. Aigidi laman khumdaba yade. Matam pumnamakta mina laksakibagi thamoyda omlaga chakliba may chakse muthatnaba soidana singani. Nangi wakhalda part hana ngawduna lehauba. Aduga nangbusu aina koina chatluraga sanafam oigani. Masini boni na mangkiba manglan. Malan si taibang da puraknaba aina soidana singani. Ngayaki matong yaisu yung yoraga pirol hongda pamungda tumin famlaga wakhal khalli. Boni gi meeting da mabu ustabagi mami matari bado nungay charamde. Pumna maksi part hada haishira khalli. Adubo maduna hina wa chawthorakani khanna tumin laysin bada taki. Adubo boni gi hanjilakpa moong sida wakhaldu hina warai. Kutta pairu phone da khangking kinglakpada khalamba wakhalga kudakta kaikre. Taurakliba mido ubada sauningba pindaba pumnama phazilaga phone do tapna paikhatli. Parthana halabo nangbo. Ngahak oire. Kedore yang wawa male class ko ina tawbro. Asidi khara kuire. Aduna isase ichok thaba dang na tawi.
ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯁꯤꯜꯂꯣ ꯃꯅꯤꯄꯨꯔꯁꯨ ꯋꯦꯗꯔ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯕꯅꯤ ꯅꯁꯥꯗꯣ ꯅꯥꯗꯅꯕ ꯍꯣꯠꯅꯧ ꯅꯪꯅ ꯑꯗꯨꯗ ꯅꯥꯔꯒ ꯑꯩꯅ ꯁꯤꯗ ꯇꯧꯐꯝ ꯈꯪꯉꯣꯏ ꯌꯥꯏꯁꯨ ꯇꯞꯅ ꯅꯣꯛꯂꯛꯏ ꯑꯁꯦꯡꯕꯅ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯅꯥꯔꯁꯨ ꯆꯩꯅꯥꯗꯤ ꯑꯩꯅ ꯐꯪꯗꯣꯏꯅꯤ ꯍꯣꯏ ꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯋꯥꯕꯒꯤꯅꯤ ꯄꯣꯊꯥꯔꯒ ꯐꯈꯤꯅꯤ ꯑꯗꯣ ꯑꯦꯛꯖꯥꯝ ꯀꯃꯥꯏ ꯇꯧꯔꯝꯒꯦ ꯀꯔꯤꯕꯨ ꯇꯧꯅꯤ ꯑꯈꯪꯕ ꯈꯔ ꯏꯔꯝꯕꯅꯦ ꯃꯣꯏꯒꯤ ꯌꯥꯝ ꯐꯕ ꯑꯃ ꯁ꯭ꯇꯨꯗꯦꯟꯠꯁꯇ ꯄ꯭ꯔꯦꯁꯔ ꯄꯤꯗꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄꯅꯦ ꯆꯥꯎꯌꯦꯡ ꯌꯦꯡꯕꯅꯦ ꯑꯗꯨꯅꯁꯨ ꯐꯩꯗ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯃꯣꯏꯅ ꯃꯣꯏꯒꯤ ꯊꯣꯛꯄꯅꯦ ꯑꯩꯒꯤ ꯋꯥꯗꯤ ꯁꯠ ꯂꯣꯏꯁꯤꯟꯕꯤꯔꯣ ꯁꯤꯗ ꯂꯩꯔꯦ ꯈꯣꯏꯌꯦꯠ ꯌꯦꯠꯅꯕ ꯈꯤꯡꯗꯅ ꯂꯩꯔꯕꯅꯦ ꯏꯁ ꯃꯁꯛꯁꯤꯒ ꯍꯦ ꯐꯥꯒꯤꯒ ꯇꯥꯊꯣꯔꯛꯀꯅꯣ ꯑꯁꯦꯡꯕꯩ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗ ꯆꯦꯜꯂꯗꯧꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯂꯨꯍꯣꯡꯗꯣꯏꯅꯤ ꯑꯦꯛꯖꯥꯝꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯈꯣꯕ ꯂꯣꯏꯗꯧꯒꯤ ꯌꯥꯟꯗꯅ ꯂꯩꯔꯕ ꯑꯦꯛꯖꯥꯝꯁꯤꯒꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯅꯃꯥꯟꯅꯕꯤ ꯀꯅꯥꯅꯣ ꯕꯥꯔꯇꯣꯟ ꯇꯧꯅꯕ ꯃꯤꯡ ꯏꯈꯠꯄ ꯍꯧꯔꯣ ꯀꯔꯤ ꯂꯝꯗ ꯀꯨꯟꯗꯣ ꯁꯥꯠꯀꯦꯁꯨ ꯊꯤꯕ ꯍꯧꯔꯣ ꯍꯟꯗꯛ ꯊꯣꯔꯛꯄꯗ ꯅꯣꯏꯒꯤ ꯁꯨꯃꯥꯡꯗ ꯐꯝꯗ꯭ꯔꯗꯤ ꯑꯩ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯂꯥꯞꯅꯕꯁꯤ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯕ ꯑꯁꯦꯡꯕ ꯅꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯒꯦ ꯋꯥ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯤꯇ꯭ꯔꯦ ꯅꯪꯁꯦ ꯅꯨꯄꯤꯒ ꯑꯣꯏꯔꯗꯤꯅꯦ ꯃꯤꯅ ꯉꯥꯡꯅꯕ ꯉꯝꯃꯣꯏ ꯄꯥꯔꯊꯥ ꯀꯟꯇꯛꯅ ꯃꯤꯅ ꯑꯃ ꯉꯥꯡꯉꯤ ꯃꯥꯅ ꯑꯃ ꯈꯨꯝꯃꯤ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯊꯣꯔꯛꯑꯒ ꯆꯦꯟꯁꯤꯒ ꯌꯥꯔꯣꯏꯗꯣꯏꯔꯣ ꯅꯍꯥꯟꯅ ꯃꯥ ꯊꯣꯔꯛꯑꯒ ꯂꯨꯍꯣꯡꯁꯦ ꯍꯥꯏꯈ꯭ꯔꯗꯨꯕꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯂꯥꯞꯅꯕꯗ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯅꯪꯒ ꯂꯥꯞꯅꯕꯁꯦ ꯌꯥꯝ ꯋꯥꯏ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯗꯣ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯍꯩ ꯇꯝꯂꯤꯕ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯂꯨꯍꯣꯡꯉꯒ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯛꯀꯅꯤ ꯊꯕꯛ ꯑꯃꯁꯨꯡ ꯇꯧꯁꯤꯔꯅ ꯈꯜꯂꯤꯅꯤ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯅꯈꯣꯡꯗꯤ ꯅꯀꯣꯛꯐꯥꯎ ꯁꯅꯥꯅ ꯌꯣꯝꯕꯤꯒꯦ ꯑꯗꯨꯁꯨ ꯀꯣꯇꯦꯛ ꯄꯦꯠ ꯂꯥꯎꯕ ꯅꯪ ꯑꯃ ꯊꯥꯛꯄꯗꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯌꯦꯅ ꯆꯥꯎꯊꯣꯛꯀꯅꯨ ꯑꯩꯗꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯔꯜꯗ ꯄꯨꯟꯁꯤ ꯂꯦꯞꯄ ꯄꯥꯝꯗꯦ ꯏꯀꯨꯕꯣꯛ ꯃꯔꯜ ꯆꯥꯖꯔꯣꯏ ꯏꯅꯦꯝꯄꯣꯛ ꯐꯤꯃꯜ ꯁꯦꯠꯆꯔꯣꯏ ꯍꯥꯏꯕ ꯏꯁꯩꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯂꯨꯍꯣꯡꯕꯁꯨ ꯍꯣꯡꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯃꯤꯕ ꯃꯇꯤꯛ ꯆꯥꯕꯗꯣ ꯑꯣꯏꯅꯤ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯔꯒ IAS IPSꯀꯤ ꯋꯥ ꯅꯠꯇꯦ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛꯇꯣ ꯑꯣꯏꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯦꯡꯅꯒꯦ ꯌꯥꯏꯁꯨ ꯅꯣꯛꯂꯒ ꯐꯤल्मꯒꯤ ꯗꯥꯏꯂꯣꯛ ꯀꯌꯥ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯣ ꯑꯩ ꯏꯃꯨꯡ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯒꯦ ꯏꯃꯥꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯝꯃꯤ ꯈꯔ ꯊꯦꯡꯉꯛꯇꯧ ꯃꯥꯜꯂꯤ ꯐꯔꯦ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯍꯟꯒꯅꯨ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯏꯁꯨ ꯐꯤ ꯍꯣꯡꯂꯒ ꯋꯥꯔꯦꯝ ꯇꯥꯁꯤꯜꯂꯤ ꯊꯣꯡꯒꯥꯜꯗ ꯅꯥꯎ ꯃꯊꯟꯗ ꯆꯪꯂꯛꯄ ꯎꯕꯗ ꯌꯥꯏꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯇꯣꯝꯕꯤꯗꯤ ꯅꯥꯎꯅ ꯃꯃꯥꯟꯅꯕꯤꯒ ꯑꯆꯥꯄꯣꯠ ꯆꯥꯅꯤꯅ ꯆꯠꯈꯤꯕꯅꯦ ꯌꯧꯔꯛꯇ꯭ꯔꯤꯕ ꯆꯦ ꯌꯥꯏ ꯌꯧꯔꯛꯇ꯭ꯔꯤ ꯐꯔꯦ ꯃꯃꯥꯟꯅꯕꯤꯒꯕꯨ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯅꯪ ꯅꯊꯟꯗ ꯍꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯂꯨꯔꯤꯅꯤ ꯆꯠꯂꯣ ꯅꯪꯁꯨ ꯐꯤ ꯍꯣꯡꯉꯒꯅꯦ ꯊꯣꯔꯛꯑꯣ ꯆꯥꯅꯕ ꯁꯦꯝꯕꯤꯔꯝꯃꯒꯦ ꯑꯩ ꯍꯣꯏ ꯆꯦ ꯌꯥꯏ ꯁꯣꯝꯗꯅ ꯃꯃꯥꯟꯅꯕꯤꯒ ꯑꯆꯥꯄꯣꯠ ꯆꯥꯅꯅꯤ ꯇꯧꯔꯝꯕꯗꯣ ꯔꯥꯖꯕꯤꯔꯒꯤ ꯏꯁꯧꯗ ꯂꯩꯊꯗꯨꯅ ꯂꯩꯍꯧꯔꯒ ꯔꯥꯖꯕꯤꯔꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ ꯔꯥꯖꯕꯤꯔ ꯁꯥꯎꯅ ꯑꯉꯥꯡꯗ ꯃꯥꯏꯅ ꯃꯤ ꯊꯛꯑꯗꯅ ꯅꯨꯄꯥꯒ ꯀꯣꯏꯕ ꯆꯠꯈꯤꯒ ꯇꯧꯗꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯤꯡꯕ꯭ꯔꯅ ꯑꯩ ꯑꯃ ꯂꯩꯅ ꯅꯪ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯨꯛ ꯄꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯇꯣꯝꯕꯤ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯉꯁꯤ ꯈꯛꯅꯤ ꯗꯗꯥ ꯑꯩꯒꯤ ꯅꯨꯄꯥ ꯌꯥꯎꯋꯦꯁꯨ ꯈꯪꯗꯦ ꯃꯣꯏꯅ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯍꯥꯏꯕꯗꯨꯗ ꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯃꯁꯛ ꯂꯣꯏ ꯈꯪꯉꯤ ꯌꯥꯝ ꯐꯕꯅꯤ ꯏꯁ ꯌꯥꯝ ꯐꯕꯅꯤ ꯀꯥꯏꯅ ꯑꯉꯥꯡꯗꯅ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯀꯩ ꯈꯪꯉꯒꯦ ꯍꯥ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯗꯣ ꯑꯣꯏꯔꯗꯤ ꯅꯈꯣꯡꯅ ꯄꯨꯟꯁꯤꯜꯂꯒꯅꯦ ꯀꯥ ꯑꯃꯗ ꯁꯣ ꯂꯣꯟꯁꯤꯜꯂ ꯊꯝꯃꯨꯔꯥ ꯇꯣꯝꯕꯤ ꯇꯞꯅ ꯃꯤ ꯍꯥꯠꯂꯨꯕꯗꯧꯅ ꯗꯗꯥꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯆꯠꯂꯨꯕꯁꯨ ꯅꯠꯇꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯗꯗꯥ ꯂꯥꯛꯑꯒ ꯗꯗꯥꯒ ꯂꯥꯛꯃꯤꯟꯅꯔꯁꯤꯕꯨ ꯇꯨꯃꯤꯟ ꯂꯩꯇꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯃꯁꯤ ꯃꯆꯤꯟꯁꯤ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤꯟ ꯑꯉꯥꯡ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯕ꯭ꯔꯕꯨ ꯈꯪꯅꯤꯕ ꯔꯥꯖꯕꯤꯔꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯤ ꯀꯩꯅꯣ ꯗꯗꯥ ꯀꯩꯗꯧꯗꯣꯏꯅꯣ ꯔꯦꯞꯀ ꯇꯧꯗꯣꯏꯔꯣ ꯑꯗꯨꯒꯗꯤ ꯇꯧꯅꯨꯀꯣ ꯗꯗꯥꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯅꯅꯥꯗꯨ ꯌꯥꯅ ꯆꯤꯛꯊꯠꯂꯒ ꯒ꯭ꯔꯧꯒ꯭ꯔꯧ ꯁꯥꯏꯗꯣꯛꯀꯗꯕꯅꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗꯨꯗ ꯔꯥꯖꯕꯤꯔ ꯅꯣꯛꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯈꯪꯖꯤꯜꯂꯤ ꯃꯥꯒꯤ ꯊꯣꯛꯄ ꯒꯥꯔꯤꯗꯨ ꯇꯨꯃꯤꯟ ꯊꯧꯏ
ꯇꯣꯝꯕꯤ ꯔꯥꯖꯕꯤꯔꯕꯨ ꯀꯤꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯗꯗꯥ ꯅꯪꯅ ꯒꯖꯅꯤꯒꯤ ꯑꯃꯤꯔ ꯈꯥꯟ ꯃꯔꯨ ꯀꯣꯛꯄꯗꯣ ꯃꯥꯜꯂꯛꯏꯁꯦ ꯀꯥꯔꯁꯨ ꯊꯧꯏ ꯀꯥꯔꯁꯤꯅ ꯀꯅꯥꯒꯤꯅꯣ ꯑꯗꯨꯒ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯑꯩꯈꯣꯏꯒꯤꯁꯦ ꯔꯥꯖꯕꯤꯔ ꯊꯧꯁꯥꯗꯅ ꯆꯦꯜꯂꯗꯕꯅꯤ ꯏꯕꯥꯅꯤ ꯇꯣꯝꯕꯤ ꯃꯃꯤ ꯂꯥꯎꯊꯣꯛꯂꯒ ꯑꯦ ꯌꯥꯔꯣꯏꯌꯦ ꯑꯩꯈꯣꯏ ꯆꯤꯌꯥꯏꯅ ꯐꯨꯕꯗ ꯁꯤꯔꯅꯤ ꯀꯥꯔꯟ ꯇꯧꯅꯣ ꯗꯗꯥ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯅꯣꯏ ꯆꯤꯌꯥꯏꯒꯤ ꯈꯜꯂꯨꯅꯨ ꯃꯨꯠ ꯈꯨꯗꯤꯡꯃꯛ ꯁꯠꯗꯥꯎꯟ ꯇꯥꯍꯟꯕ ꯉꯝꯕ ꯃꯤ ꯂꯩ ꯑꯩꯒꯤꯗꯤ ꯂꯩꯇꯦ ꯑꯩ ꯌꯥꯝ ꯁꯥꯎꯔꯕꯅꯤ ꯅꯪꯅ ꯆꯦꯟꯁꯦ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯒꯥꯔꯤꯁꯦ ꯁ꯭ꯄꯤꯠꯇ ꯊꯧꯔꯒ ꯑꯁ꯭ꯋꯥꯏꯗ ꯏꯕꯥꯅꯤꯃꯛ ꯊꯦꯠꯂꯨꯗꯣꯏꯅꯤ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯗꯗꯥ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ ꯀꯗꯥꯏꯗꯩ ꯑꯉꯥꯡꯅꯣ ꯀꯣꯂꯦꯖ ꯀꯥꯔꯒ ꯅꯨꯄꯥꯒ ꯀꯣꯏꯕ ꯆꯠꯀꯦ ꯇꯧꯔꯤꯗꯣ ꯀꯅꯥꯅ ꯑꯉꯥꯡꯅꯤ ꯍꯥꯏꯅꯣ ꯇꯣꯝꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯗꯗꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯕ ꯒꯥꯔꯤꯁꯦ ꯈꯥꯝꯃꯨꯕꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯑꯩ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯅꯖꯔꯔꯣꯏ ꯃꯤꯅ ꯀꯧꯔꯛꯑꯁꯨ ꯈꯨꯝꯃꯣꯏꯕ ꯗꯗꯥ ꯄ꯭ꯂꯤꯖ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯌꯣꯕ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯄꯗꯣ ꯔꯥꯖꯕꯤꯔ ꯊꯃꯣꯏ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯏ ꯋꯥꯈꯜꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩꯕꯨ ꯏꯅꯥꯛꯇ ꯄꯦꯔꯤ ꯄꯦꯔꯤ ꯃꯈꯨꯠꯀ ꯂꯣꯟꯅꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯣ ꯔꯥꯖꯕꯤꯔ ꯏꯕꯨꯡꯉꯣ ꯁꯥꯎꯖꯤꯟꯅꯔꯒ ꯅꯨꯄꯤ ꯆꯦꯟꯒꯦ ꯈꯜꯂꯨꯕ ꯑꯍꯨꯝꯂꯛ ꯄꯪꯊꯔꯒ ꯂꯩꯍꯧꯗꯣꯔꯕ ꯑꯩ ꯄꯪꯊꯕ ꯌꯥꯗꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤꯕꯨ ꯆꯦꯟꯗꯗꯤ ꯆꯦꯜꯂꯒꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯆꯦꯟꯕ ꯌꯥꯔꯣꯏꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯜꯂꯤ ꯔꯥꯖꯕꯤꯔ ꯋꯥꯎ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯇꯣꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯐꯔꯦ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯑꯗꯣ ꯉꯥꯏꯈꯣ ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯑꯝꯇ ꯄꯥꯏꯒꯦꯀꯣ ꯈꯨꯗꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯇꯣꯝꯕꯤ ꯍꯥꯏꯐꯦꯠ ꯇꯤꯡꯉꯛꯏ ꯑꯗꯨꯕꯨ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯔꯥꯖꯕꯤꯔ ꯐꯣꯟꯗꯣ ꯀꯅꯥꯗꯅꯣ ꯇꯧꯅ ꯇꯧꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯈ꯭ꯔꯦ ꯇꯣꯝꯕꯤꯁꯨ ꯔꯥꯖꯕꯤꯔꯅ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯍꯥꯏꯐꯦꯠ ꯇꯨꯏ ꯑꯗꯨꯕꯨ ꯒ꯭ꯂꯥꯁ ꯂꯣꯏꯅ ꯆꯤꯡꯈꯠꯄꯅ ꯈꯣꯟꯖꯦꯜꯗꯤ ꯇꯥꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯖꯕꯤꯔ ꯐꯣꯟꯗꯣ ꯊꯝꯂꯒ ꯒꯥꯔꯤ ꯃꯅꯨꯡ ꯆꯪꯂꯛꯏ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯤ ꯄꯣꯠꯅꯤ ꯊꯤꯜꯂꯒꯦ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯁꯨꯝ ꯌꯦꯡꯕꯅꯤꯗ ꯅꯨꯄꯥꯒ ꯆꯠꯀꯦꯁꯨ ꯆꯠꯆꯧ ꯁꯤꯗꯩꯗꯤ ꯀꯩꯁꯨ ꯊꯤꯡꯕꯤꯔꯔꯣꯏꯗ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗ ꯇꯣꯝꯕꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯥꯖꯕꯤꯔꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯐꯣꯟꯗꯨ ꯇꯝꯄꯥꯛꯇ ꯊꯝꯕꯅ ꯃꯃꯤꯡꯗꯨ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯤ ꯏꯟꯀꯃꯤꯡ ꯀꯣꯜ ꯏꯃꯥꯒꯤ ꯃꯃꯧ ꯇꯣꯝꯕꯤ ꯃꯃꯤꯡꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯔꯥꯖꯕꯤꯔꯒꯤ ꯇꯝꯄꯥꯛꯇꯒꯤ ꯐꯣꯟꯗꯣ ꯇꯥꯞ ꯂꯧꯔꯒ ꯐꯣꯟꯗꯨ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤ ꯐꯣꯟꯒꯤ ꯅꯨꯄꯤꯅ ꯗꯗꯥ ꯀꯥꯏꯗ ꯂꯩꯒꯦ ꯏꯕꯥꯅꯤꯒꯤ ꯎꯅꯐꯝꯗꯨꯗ ꯂꯥꯛꯑꯣ ꯑꯩ ꯉꯁꯤꯗꯤ ꯌꯨꯝ ꯆꯪꯉꯔꯣꯏ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯨ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯃꯃꯤꯠꯇꯨ ꯑꯔꯩꯕ ꯃꯈꯩ ꯄꯩꯔꯒ ꯔꯥꯖꯕꯤꯔꯗ ꯌꯦꯡꯂꯛꯏ ꯔꯥꯖꯕꯤꯔꯁꯨ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯇꯣꯝꯕꯤꯗꯨ ꯈꯣꯟꯀꯟꯇꯛꯅ ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ ꯃꯤ ꯑꯣꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯐꯣꯟꯁꯤꯕꯨ ꯗꯥ ꯔꯥꯖꯕꯤꯔꯒꯤ ꯐꯣꯟ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯌꯥꯔꯒꯗꯤ ꯃꯁꯥ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯑꯣ ꯗꯗꯥ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯅꯤꯅ ꯃꯤꯇꯣꯞꯇ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯗꯗꯥꯁꯦ ꯄꯥꯈꯪ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯃꯤꯇꯣꯞ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯅꯣꯏ ꯗꯗꯥꯁꯤꯒꯤ ꯅꯨꯄꯤꯅꯤ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ ꯃꯆꯥꯁꯨ 2 ꯂꯩꯔꯕ ꯅꯪꯅ ꯆꯦꯟꯁꯦ ꯀꯥꯏꯅ ꯀꯧꯔꯤꯗꯣ ꯑꯁꯥ ꯇꯧꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯃꯤ ꯈꯔ ꯀꯧꯒꯦ ꯇꯧꯔꯤ ꯑꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯑꯣꯅꯦ ꯏꯕꯦꯝꯃ ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯃꯤꯠ ꯃꯅꯥꯋꯣ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯉꯥꯡꯂꯤꯗꯣ ꯔꯥꯖꯕꯤꯔ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯃꯈꯨꯠꯅ ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ ꯃꯃꯥꯏꯗꯣ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯐꯣꯟꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯒꯨꯝ ꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯔꯦꯝꯅꯔꯛꯏ ꯑꯣꯍꯣ ꯏꯅꯝꯃ ꯑꯣꯏꯔꯦ ꯉꯁꯥꯏꯗꯩ ꯄꯥꯏꯔꯛꯄꯒ ꯃꯤꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝꯒ ꯄꯤꯗꯈꯩ ꯆꯒꯠ ꯉꯥꯡꯕꯤꯔꯤꯁꯦ ꯍꯣ ꯑꯩꯁꯨꯅꯦ ꯅꯨꯄꯤ ꯂꯩꯔꯦ ꯈꯪꯅ ꯅꯨꯡꯁꯤꯅꯖꯕ ꯑꯗꯨꯅ ꯏꯅꯝꯃꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯗꯗꯥꯅ ꯌꯥꯔ ꯂꯣꯏꯔꯦ ꯅꯪꯅ ꯉꯝꯃꯒ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯑꯣꯏꯌꯣ ꯑꯩꯅ ꯉꯝꯃꯒꯅ ꯑꯩꯒꯤ ꯑꯣꯏꯒꯦ ꯉꯁꯤ ꯏꯅꯝꯃꯗꯤ ꯗꯗꯥꯅ ꯊꯦꯝꯃꯒ ꯐꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯗꯗꯥ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯆꯦꯜꯂꯅꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯑꯍꯜ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯕꯤꯔꯨꯔꯣ ꯍꯣꯔꯦꯟ ꯏꯅꯝꯃ ꯆꯠꯈ꯭ꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦꯅ ꯗꯗꯥꯗ ꯈꯔ ꯍꯥꯏꯕꯤꯌꯣ ꯊꯝꯖꯔꯦ ꯅꯨꯄꯤꯗꯨꯁꯨ ꯐꯣꯟ ꯄꯠ ꯀꯛꯊꯠꯈ꯭ꯔꯦ ꯇꯣꯝꯕꯤꯗꯨ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯔꯥꯖꯕꯤꯔꯕꯨ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠꯇꯨꯅ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯛꯏ ꯑꯩ ꯂꯩꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯕ ꯅꯪ ꯃꯤꯠ ꯌꯥꯝꯕ ꯊꯨꯖꯤꯟꯊꯤꯌꯦ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯑꯉꯥꯡꯉꯩꯕꯨ ꯀꯥꯏꯍꯧꯕꯤꯔꯒ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯥꯔꯣꯏꯀꯣ ꯌꯥꯝ ꯊꯨꯅ ꯀꯥꯏꯅꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝ ꯊꯨꯅ ꯀꯥꯏꯅꯣ ꯇꯣꯝꯕꯤꯗꯨ ꯅꯤꯡꯉꯥꯏ ꯇꯧꯕꯒꯨꯝ ꯁ꯭ꯔꯨ ꯅꯩꯗꯨꯅ
राजबीरबु फूरी राजबीरदी नाबगा खंगदखै नोक्तुना यिंगली माना नोकपु उरगा नुपीदु हेना साउगलै अइना कप्पगा माना नोकपसाय नानासु याम फट्रिसे कैगिनो नुपीदु याम थुना काइना हाइबनी थुमिद याम असुक फसबा इलैलैना नंगना नुपी कोइबा सी हाइदुना फुबा लेपलगा सुसु तौदुना कपख्रे मतौदु राजबीरदो अमुक नुंगाइरक्त्रे अदुबु पागे थेमजिनबिदे तोम्बीना पाइसिनबगी असुप्पा फुरितो सेमलगा याम ब्लेमबगी मओंगदा चुमना फमख्रे तपना हाइरे मयाम सि थोक्तनबने अइना चेलसे हाइदो हन्दामुक्ति तोम्बी कपलंबदु जपलेबगा राजबीरदे यिंगले नंग चेलगे खलिरा राजबीर नोपा खांगलगा खलम्मे अदो नंगना याद्रमिना उपाय लेते युमदा थेनबिरम ताबने तोम्बीदो साउना करी निमितादोरा कांसिदा युमदा थेनबिगे काइदि कैनो आई थममगा नंग मिगी नुआतु लैबा नुपादा चोप्पा नुपीदो चेलुगे तौरि नत्रा नंगना चेनसे याद्रमिना अदुमाय खल्ले हाइतारे अइबुसु याम नुसिजबा माले अदुना चेंबिरुसेना सुम खलम्बा राजबीरगी थौसादबा मतौदुदा तोम्बी हेना साउनिंगले काइगी नुसिबा ngasiba hojikmak ai chengedabani hek chendredana nangna gari thoringe thong hangdo kaudara me khang ai sibu phagi dawne chenge hairaga amu cheloi haiba yabra Razbir thausadana nangna je aina chaini haidudi sinu pase ai propok chai ko ai nang se ai bu sitira yam thuna gari sta to ngasi ai cheladamne ai kem ta khangde yam thuna gari sta to haibane tombi do tharo onde da khagle राजबीरगी थौसादबा मतौदुना हेना प्रपक चाकले मतौदुदा नुपादुदी हरावबना लोइरे सीदा बुथोकनबा सिल्लिबनी आंगां खरा ओइरि खंगलसो नुसिबना कैसु खलक्तबनी कैना सुम तुमि लैसे गाड़ी स्टार्ट तौ हाइबनी को नंग राजबीरदो नोकमी तोम्बी वयिंगले अमदुदी मनातोन गद फी कामलगा मसादो मंगोलमदा पुरा ओनसिलगा याम साउना माबु यिंगदुना लेरि मतौदुदा पंगनुंगदा नुसिरे राजबीर तबलबना नंगी फोन दो पिरो आइगी फोन दिके दौदेबा चेनिंग दबगी खड्रक तौरगा फोन लौसिलगा आई तबिन हाथोके तौइरा कानरोय मदु तोम्बीदा चनरोय को नंगोइना हाथोक पिरमनी राजबीर खोन कंतकना नो युमदगी फोन तौरगा चेले हायरदी लौबला के हायरकनी अदु पामरो चेलरोय से हायरो आइदी के शुकाइदे तोम्बी तहा यारो चेंद्रदी नुपा चोपिदुइ मनाक्ता चटखिनी अदुना चेनबा यारे से फोन गदो सत्पिसिलै सोमदा नुपादुदी हराउबदा थमोइदा दोन थिल्ले फोन दो फ्लाइट मोड थम्मगा मागी जैकेट की पॉकेट ता हापचिनख्रे फरे चेले से हायरमिना चेन तारेदना तोम्बी कैसु खुमदे राजबीरबु साउरंगना अदुमक यिंगलगा लेरि गाड़ी स्टार्ट तौना फोन दो नाकनमदा पुथोरगलगा मेसेज तो याम थुना इरगा थाजनख्रे नोकमी तौरगा गाड़ी दो अमुक थौबा हौख्रे सोमदा फोन यिंगलंबा लीनादो राजबीरगी मेसेज लाकपदुदा सत यिंगी नना मैबानी थुंगना हनबे BTS कंसर्ट टिकेट ककपीनी करंबा सिट पामे फ्रंट रो पामरा VIP दा फमगेरा अपामबदु हयिंग चालोन बलाकपदा हायरोको लीनादो हराउना खंगचोंगी अया BTS कंसर्ट चटबा फंगदोरे या इबों मैम लेबसिदी याम ती नुंगाइजानिना वाह BTS कंसर्ट ओ मम्मा अस नुंगाइरे लीनादो हराउना चोंगदना चंख्रे सोमदना ममा मचा हुमदु थेंजिलकला फाउबा तोम्बी हलक्तबगी मथा सारे थबाना मागे तिनबा कना ददी हंख्रब नत्रो नाउना मादी ngसाइना चटख्रेना हाइरे अचापो चाबदुसु फरक तारनी यावरे हाइरमी हाइ थबा मथा साना अस कमदौनी सिदे परीक्षादु लोइरे हाइरदी को खलक मिनरक पकैदौगे हाइबा नंगमसो ननाउदु हुंदोकलमगा नंगना थंते हेक्ता लाइसिबु करिगिनो हाइबनिदा नाउ तपना ममानबिगा अचापो चाने हाइबदुदा ऐसो अदुम थनमबनी सुमाइ तौनीदी ऐदी खंगसु खंगदना अदुबु हाइबनी हौजिकपु कदाइदा कनागिदनु अइखोइना थिरुदौरिबा पुंगदी 8 हेंजिले थेंगेना ममानबिगिदा चंगदुना लैथोकलम इ हाइबसु नत्तेदो
ꯐꯣꯟꯗꯨ ꯆꯠꯂꯟꯗꯦ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯨ ꯆꯦꯟꯈ꯭ꯔꯖꯥꯠꯂꯥ ꯊꯕꯥꯅ ꯂꯥꯎꯍꯜꯂꯛꯏ ꯍꯩ ꯅꯪꯕꯨꯁꯨ ꯍꯩꯔꯥꯡꯉꯤꯉꯩꯗ ꯌꯨꯔꯥꯡꯉꯛꯀꯅꯨ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯆꯦꯟꯕ ꯃꯇꯝꯂꯣ ꯌꯥꯏꯁꯨ ꯇꯞꯅ ꯏꯃꯥ ꯅꯥꯎꯅ ꯍꯥꯏꯁꯤꯁꯨ ꯈꯟꯅꯕ ꯌꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯗꯗꯥ ꯑꯃꯒ ꯍꯟꯃꯤꯟꯅꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯅꯤꯅ ꯅꯥꯎ ꯃꯥꯒ ꯈꯪꯅꯕ ꯃꯤꯗꯣ ꯀꯥꯏꯗꯩꯅꯣ ꯅꯥꯎ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯤ ꯃꯤꯁꯛꯇꯣ ꯃꯥꯗꯤ ꯔꯥꯖꯕꯤꯔꯅꯤ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯣꯛꯂꯨꯔꯗꯤ ꯇꯁꯦꯡꯅ ꯆꯦꯟꯕ ꯑꯣꯏꯔꯝꯃꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯈꯜꯂꯒ ꯇꯣꯝꯕꯤꯒꯤ ꯃꯤꯆꯪ ꯂꯦꯞꯂꯒ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯇ꯭ꯔꯦ ꯈꯪꯕꯨꯗꯤ ꯈꯪꯉꯤ ꯆꯦ ꯌꯥꯏ ꯑꯗꯨꯗ ꯃꯁꯛꯇꯤ ꯈꯪꯗꯦ ꯂꯩꯐꯝꯁꯨ ꯈꯪꯗꯦ ꯌꯥꯏꯁꯨ ꯃꯊꯥ ꯁꯥꯅ ꯑꯁ ꯃꯁꯤꯗ ꯊꯣꯛꯇꯅꯕ ꯅꯣꯏꯗ ꯐꯣꯟ ꯄꯥꯏꯅꯨ ꯍꯥꯏꯕꯅꯤ ꯄꯥꯏꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯕꯁꯨ ꯊꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯃꯅꯨꯡ ꯃꯇꯝꯗꯤ ꯆꯥꯗ꯭ꯔꯤꯗꯅ ꯉꯔꯥꯡ ꯅꯍꯥꯟꯗ 12 ꯄꯥꯁ ꯇꯧꯔꯒ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯆꯦꯜꯂꯦ ꯍꯥꯏꯔꯗꯤ ꯐꯖꯔꯦꯕ ꯏꯃꯥꯒꯤ ꯌꯥꯏ ꯅꯪꯁꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯆꯦꯜꯂꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗꯕꯅꯤꯅ ꯑꯇꯩ ꯑꯣꯏꯕ ꯌꯥꯕ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯃ ꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯌꯥꯔꯣꯏꯗ ꯏꯃꯥ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯕꯅꯤꯅ ꯄꯨꯂꯤꯁꯇ ꯍꯦꯛ ꯄꯥꯎ ꯄꯤꯕ ꯍꯥꯏꯗꯨꯗꯤ ꯇꯣꯝꯕꯤꯗꯁꯨ ꯁꯣꯛꯀꯅꯤ ꯊꯕꯥ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯅꯥꯎꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯅꯥꯎꯁꯨ ꯊꯨꯅꯃꯛ ꯂꯣꯛ ꯍꯥꯡꯂꯒ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ ꯅꯥꯎ ꯑꯩ ꯆꯦꯜꯂꯦ ꯑꯩ ꯍꯜꯂꯛꯑꯔꯣꯏ ꯏꯃꯥ ꯍꯣꯏ ꯁꯥꯎꯔꯗꯤ ꯈꯔ ꯊꯦꯝꯃꯨ ꯅꯥꯎ ꯃꯦꯁꯦꯖꯇ ꯎꯕꯗ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯃꯃꯥ ꯃꯆꯦꯒꯤ ꯅꯨꯡꯁꯥ ꯊꯤꯕꯗꯤ ꯎꯕꯗ ꯂꯣꯠꯄꯗꯤ ꯌꯥꯔꯣꯏ ꯈꯟꯅ ꯍꯥꯏꯗꯣꯔꯛꯏ ꯆꯦ ꯌꯥꯏ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯣ ꯆꯦꯜꯂꯦꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯊꯕꯥꯅ ꯍꯥ ꯆꯦꯜꯂꯦꯕ ꯍꯩ ꯐꯣꯟ ꯑꯃꯨꯛꯇ ꯇꯧ ꯍꯧꯖꯤꯛꯃꯛ ꯇꯧꯎ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯨ ꯅꯥꯎꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯨꯝ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏ ꯏꯃꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯉꯔꯥꯡꯇ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯈꯥꯛꯑꯝꯗꯦꯅ ꯊꯔꯣ ꯑꯣꯟꯈꯩ ꯀꯞꯂꯝꯕ ꯃꯥꯅ ꯆꯦꯜꯂꯦꯕ ꯏꯃꯥꯒꯤ ꯇꯣꯝꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯗꯦꯗꯀꯣ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯃꯧꯅꯦꯅ ꯀꯃꯥꯏꯅ ꯂꯩꯔꯨꯗꯣꯔꯤꯕꯅꯣ ꯊꯕꯥꯗꯤ ꯃꯊꯥ ꯁꯥꯃꯟꯗꯅ ꯀꯞꯂꯛꯏ ꯌꯥꯏꯁꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯆꯍꯤ 10 ꯁꯨꯔꯁꯨ ꯃꯌꯥꯝꯒꯤ ꯏꯇꯣꯟꯕꯤꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯉꯥꯡꯒꯨꯝ ꯎꯔꯤꯕꯅꯤ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯆꯦꯜꯂꯦ ꯍꯥꯏꯕꯁꯤꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤ ꯃꯆꯦ ꯑꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯅꯤ ꯁꯣꯝꯗꯅ ꯅꯨꯄꯤ ꯆꯦꯟꯕ ꯍꯤꯔꯣꯗꯨꯗꯤ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯝꯇ ꯀꯤꯕꯤꯗ꯭ꯔꯦ ꯍꯣꯇꯦꯜꯗꯒ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯅ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯊꯧꯖꯤꯜꯂꯛꯏ ꯇꯣꯝꯕꯤꯗꯤ ꯔꯥꯖꯕꯤꯔꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯖꯗꯕꯅ ꯌꯨꯝꯗꯨ ꯍꯣꯇꯦꯜꯅꯤ ꯈꯟꯖꯔꯤ ꯒꯥꯔꯤ ꯈꯥꯝꯂꯒ ꯔꯥꯖꯕꯤꯔꯗꯣ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯇꯣꯝꯕꯤꯒꯤ ꯁꯥꯏꯠꯂꯣꯝꯗ ꯂꯥꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯛꯏ ꯌꯨꯝ ꯌꯧꯔꯦ ꯀꯨꯝꯃꯛꯑꯣ ꯇꯣꯝꯕꯤꯁꯨ ꯅꯥꯛ ꯌꯦꯠ ꯌꯦꯡꯂꯒ ꯇꯞꯂꯤ ꯀꯨꯝꯂꯛꯏ ꯗꯗꯥ ꯁꯤ ꯍꯣꯇꯦꯜꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯔꯝꯅꯤꯌꯦ ꯑꯩꯗꯤ ꯂꯨꯄꯥ 200ꯗꯩꯁꯨ ꯍꯦꯟꯅ ꯌꯥꯎꯔꯛꯇꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯇꯛꯅꯔꯒ ꯌꯨꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯤ ꯃꯇꯧꯗꯨꯗ ꯔꯥꯖꯕꯤꯔꯗꯤ ꯅꯣꯛꯃꯤꯗ ꯇꯧꯔꯒ ꯂꯩꯔꯤ ꯍꯣꯇꯦꯜ ꯅꯠꯇꯦ ꯌꯨꯝꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯌꯥꯜꯂꯤ ꯑꯁꯨꯛ ꯅꯥꯟꯕ ꯌꯨꯝꯁꯤꯗ ꯀꯃꯥꯏ ꯊꯩꯗꯣꯏꯅꯣ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯅꯣꯏ ꯊꯕꯛ ꯃꯄꯨꯒꯤ ꯌꯨꯝꯂꯥ ꯑꯩ ꯉꯝꯃꯣꯏ ꯅꯣꯏꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗ ꯑꯣꯏꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯔꯥꯖꯕꯤꯔ ꯅꯣꯛꯂꯒ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯅꯤꯍꯦ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯏꯇꯨ ꯆꯦꯟꯕꯗ ꯃꯤ ꯃꯌꯨꯝꯗ ꯊꯩꯒꯗ꯭ꯔꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯄꯥꯟꯁꯦ ꯌꯥꯝ ꯏꯪꯉꯤ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯆꯤꯡꯂꯒ ꯄꯣꯔꯛꯏ ꯇꯣꯝꯕꯤꯗꯤ ꯇꯔꯪ ꯑꯃ ꯆꯠꯈ꯭ꯔꯦ ꯅꯥꯛ ꯌꯦꯠ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯨꯝꯗꯨ ꯌꯦꯡꯂꯤ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯖꯗ꯭ꯔꯦ ꯔꯥꯖꯕꯤꯔꯅ ꯅꯨꯄꯤ ꯑꯃ ꯆꯤꯡꯂꯒ ꯄꯨꯁꯤꯜꯂꯛꯄ ꯎꯕꯗ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯃꯥꯗꯨꯗꯤ ꯏꯉꯛꯉꯛꯈ꯭ꯔꯦ ꯔꯥꯅꯤꯅ ꯉꯛꯅ ꯏꯆꯥ ꯊꯣꯏ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯗꯤ ꯔꯥꯖꯕꯤꯔ ꯅꯣꯛꯃꯤ ꯅꯨꯄꯤ ꯆꯦꯜꯂꯛꯏꯅꯦ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯑꯉꯥꯎꯕ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯔꯥꯖꯕꯤꯔ ꯇꯣꯝꯕꯤꯒꯤ ꯈꯨꯠꯇꯨ ꯄꯥꯏꯔꯒ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯏꯟꯁꯤꯜꯂꯤ ꯑꯃꯗꯨꯗꯤ ꯇꯔꯪꯅꯤ ꯅꯅꯦꯝꯄꯣꯛꯇꯁꯨ ꯑꯩ ꯇꯧ ꯅꯨꯡꯁꯤꯕꯤ ꯇꯣꯝꯕꯤ ꯏꯉꯛꯉꯛꯅ ꯇꯔꯪ ꯑꯃꯗ ꯔꯥꯅꯤꯗ ꯈꯨꯔꯨꯝꯃꯤ ꯔꯥꯅꯤꯁꯨ ꯑꯗꯨꯃꯉꯥꯏ ꯏꯉꯛꯉꯛꯅ ꯇꯣꯝꯕꯤꯕꯨ ꯍꯨꯒꯠꯄꯤ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ ꯏꯆꯥ ꯊꯣꯏ ꯀꯩꯅꯣ ꯉꯁꯤꯒꯤꯁꯤꯕꯨ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯆꯦꯜꯂꯛꯏꯕ ꯍꯥꯏꯗꯨꯔꯣ ꯔꯥꯖꯕꯤꯔ ꯊꯋꯥꯁꯥꯗ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯍꯣꯏ ꯃꯤ ꯄꯂꯦꯝ ꯅꯨꯄꯤ ꯆꯦꯟꯕꯕꯨ ꯐꯥꯒꯤꯗꯧꯅ ꯋꯥꯊꯤ ꯇꯧꯒꯗ꯭ꯔꯣ ꯁꯤꯐꯥꯎ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯆꯦꯜꯂꯛꯏꯅꯤ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯇꯧꯔꯛꯄ ꯌꯥꯔꯣꯏꯀꯣ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ
idu mapamda yaung injaragena inempokta khongsakna tingthoga bhakti toksaludoiba rani noklaga hey wathi yaudраbasu asingbani ko hairaga loire is phareda imodi masakna masak phajariba mingdi kari kauba to tombi kawe mama ga kauba sidi yam nungsi mi tawrise aidi ningol su yausade nangbu icha ningol makni haina khandoribani ko he pele asuk phajaba imaw ma phangle sibo manungda amu onsillaga hai nakhoi kana lei imaw la ine he rani aigi imaw la ine imaw na sana ba kari no ningthi sana semu tomida amu onsillaktuna college dress ni ne tawrisidia lao mama nangi phirol hongna ba pige imawdi kuchu sangawi ureng sutum tawthoksi lao imaga mathakarusi rani di amok toiba harau bana loire tombi di hojik su tarang chatpa phatri mana hojik uriba tawriba mayam se mangla tai bangla khandokna ba kanna wakhal tawduna laikre